ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯄꯥꯟꯊꯣꯏ ꯃꯉꯥꯡꯅꯤ ꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯄꯦꯄꯦ꯫ ꯋꯥꯔꯤ ꯑꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩ ꯈꯨꯟ ꯑꯃꯗ ꯇꯥꯏꯕꯪ ꯃꯤꯁꯤꯡ ꯑꯃꯗꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒ ꯄꯨꯟꯅ ꯈꯨꯟꯗꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝꯁꯤꯗ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯈꯥꯛꯇꯅ ꯏꯆꯝ ꯆꯝꯕ ꯇꯥꯏꯕꯪ ꯃꯤꯒꯤ ꯍꯛꯆꯥꯡꯗ ꯆꯪꯗꯨꯅ ꯃꯈꯣꯏꯕꯨ ꯃꯈꯣꯏꯅ ꯇꯧꯅꯤꯡꯕꯇ ꯇꯧꯍꯟꯕ, ꯃꯈꯣꯏ ꯃꯁꯦꯟ ꯑꯃꯒ ꯑꯃꯒ ꯈꯠꯅꯍꯟꯕ, ꯌꯦꯡꯊꯤꯅꯍꯟꯕ ꯇꯣꯏꯅ ꯇꯧꯔꯝꯃꯤ꯫ ꯇꯥꯏꯕꯪ ꯃꯤꯁꯤꯡꯗꯣ ꯃꯈꯣꯏꯅ ꯑꯗꯨꯝꯅ ꯇꯣꯏꯅ ꯇꯧꯕ ꯑꯗꯨꯗ ꯃꯈꯣꯏ ꯃꯁꯦꯟꯗꯣ ꯃꯁꯥ ꯃꯁꯥꯅ ꯇꯧꯔꯛꯂꯤꯕꯣꯏ ꯅꯤꯡꯗꯨꯅ ꯑꯃꯒ ꯑꯃꯒ ꯌꯦꯡꯊꯤꯅꯕ, ꯅꯨꯡꯁꯤꯅꯗꯕ, ꯇꯣꯏꯅ ꯈꯠꯅꯕ ꯇꯧꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯇꯥꯏꯕꯪ ꯃꯤꯁꯤꯡꯒꯤ ꯑꯄꯪꯕ ꯃꯇꯧꯁꯤꯗꯅꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯅ ꯄꯦꯟꯅ ꯍꯔꯥꯎꯅ ꯅꯣꯛꯂꯤꯕ꯫ ꯃꯈꯣꯏꯗꯤ ꯇꯥꯏꯕꯪ ꯃꯤꯁꯤꯡꯅ ꯀꯔꯤꯁꯨ ꯈꯪꯖꯗ ꯃꯔꯥꯜ ꯁꯤꯖꯟꯕꯗꯨ ꯎꯔꯒ ꯊꯤꯛ ꯊꯤꯛ ꯃꯈꯣꯏ ꯃꯁꯦꯟ ꯌꯦꯡꯅꯗꯨꯅ ꯅꯣꯛꯂꯤꯕꯅꯤ꯫ ꯆꯥꯎꯕꯤꯗꯣ ꯈꯨꯟꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃ ꯁꯣꯛꯇꯨꯅ ꯀꯥꯔꯛꯄꯅꯤ, ꯏꯁꯧ ꯂꯥꯡ ꯂꯥꯡꯗꯨꯅ꯫ ꯆꯥꯛ ꯊꯣꯡꯂꯦ ꯑꯩ, ꯐꯤ ꯐꯪꯉꯤ ꯁꯨꯔꯦ ꯑꯩ, ꯏꯆꯥ ꯃꯌꯥꯝ ꯑꯁꯤ ꯁꯦꯟꯅꯕꯁꯨ ꯑꯩ, ꯃꯁꯤꯒꯤ ꯃꯊꯛꯁꯤꯗ ꯑꯃꯨꯛ ꯑꯩꯗꯤ ꯁꯣꯠꯂꯕꯅꯤꯗꯣ, ꯍꯧꯒꯠ ꯀꯟꯈꯠꯄ ꯉꯝꯗ꯭ꯔꯕꯅꯤꯗꯣ ꯍꯥꯏꯗꯅ ꯂꯩꯈꯤꯗꯧꯔꯤꯕꯤ ꯀꯨꯝ ꯂꯩꯅꯥ ꯅꯥꯕꯤ ꯑꯁꯤꯒꯤ ꯁꯦꯕꯥ ꯑꯃꯨꯛ, ꯑꯩꯒꯤ ꯅꯨꯄꯥꯅꯤ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯑꯁꯤꯁꯨ ꯀꯔꯤ ꯑꯃꯠꯇ ꯀꯥꯟꯅꯕ ꯅꯠꯇꯦ꯫ ꯑꯌꯨꯛ ꯅꯣꯡ ꯐꯨꯛ ꯍꯦꯛ ꯉꯥꯟꯕꯗꯒꯤ ꯊꯣꯛꯈꯤꯕꯗꯣ ꯅꯨꯃꯤꯠꯅ ꯃꯌꯨꯝ ꯍꯦꯛ ꯆꯪꯈꯤꯕꯒꯅꯤ ꯍꯜꯂꯛꯀꯗꯣꯏꯁꯦ꯫ ꯑꯗꯨꯒ ꯅꯨꯄꯤ ꯆꯥꯛ ꯂꯣꯏꯔꯕ꯭ꯔꯥ, ꯆꯥꯛ ꯊꯤꯔꯣ ꯆꯥꯔꯒꯦ ꯍꯥꯏꯔꯛꯀꯗꯧꯔꯤꯕ꯫ ꯑꯩꯁꯦ 9-10 ꯊꯣꯛꯅ ꯈꯥꯏꯗꯣꯛꯄ ꯍꯦꯛ ꯌꯥꯔꯝꯂꯕꯗꯤ ꯐꯒꯗꯕꯅꯤ꯫ ꯃꯣꯏꯁꯤꯡꯁꯦ ꯉꯝꯗ꯭ꯔꯦ, ꯑꯩ ꯉꯝꯗ꯭ꯔꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯑꯁꯨꯝꯅ ꯆꯥꯎꯕꯤꯅ ꯂꯥꯛꯂꯤꯕꯗꯣ ꯄꯨꯈ꯭ꯔꯤ ꯃꯄꯥꯟ ꯑꯗꯨꯗ ꯂꯥꯛꯄ ꯁꯥꯔꯣꯏ ꯑꯃꯅ ꯎꯔꯤ꯫ ꯁꯥꯔꯣꯏꯗꯣ ꯆꯥꯎꯕꯤ ꯎꯕꯗ ꯅꯐꯦꯠ ꯇꯧꯏ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯏꯁ, ꯉꯁꯤꯒꯤ ꯑꯩꯒꯤ ꯆꯥꯛꯊꯥꯛ ꯐꯪꯂꯦꯗꯅ, ꯉꯁꯥꯏꯗꯒꯤ ꯋꯥꯅ ꯊꯤꯔꯛꯂꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯥꯔꯣꯏꯗꯣ ꯆꯥꯎꯕꯤꯒꯤ ꯃꯅꯥꯛ ꯇꯝꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ, ꯑꯗꯨꯒ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗ ꯆꯪꯈ꯭ꯔꯦ꯫ ꯆꯥꯎꯕꯤꯗꯣ ꯁꯥꯔꯣꯏꯗꯨꯅ ꯃꯁꯥꯗ ꯆꯪꯈꯤꯕ ꯑꯗꯨꯗꯗꯤ ꯉꯥꯡꯂꯝꯕ ꯄꯨꯝꯕ ꯂꯦꯞꯈ꯭ꯔꯦ, ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯥꯡꯗ ꯂꯥꯛꯂꯤꯕ ꯊꯦꯕꯣꯗ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯣ ꯖꯣ ꯂꯥꯎꯅ ꯍꯩꯖꯤꯟꯈꯤ꯫ ꯊꯦꯕꯣ ꯆꯥꯎꯕꯤꯒꯤ ꯈꯪꯍꯧꯗꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧꯗ ꯃꯁꯥꯗꯨ ꯏꯈꯪ ꯈꯪꯏ, ꯑꯗꯨꯒ ꯑꯁꯥꯎꯕ ꯈꯣꯟꯊꯣꯛꯇ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯀꯔꯤꯅꯣꯅꯦ ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯂꯝꯕꯤꯗ ꯆꯨꯝꯅ ꯆꯠꯆꯔꯤꯕ ꯑꯩꯉꯣꯟꯁꯤꯗꯕꯨ ꯏꯁꯤꯡ ꯕꯥꯔꯇꯤꯟ ꯑꯃꯕꯨ ꯍꯦꯛꯇ ꯍꯩꯖꯤꯜꯂꯛꯂꯤꯕ ꯑꯁꯤꯕꯣ꯫ ꯁꯥꯔꯣꯏꯗꯣ ꯊꯦꯕꯣꯗ ꯏꯁꯤꯡꯗꯨ ꯍꯦꯛ ꯍꯩꯖꯤꯟꯈꯤꯕꯒ ꯆꯥꯎꯕꯤꯒꯤ ꯃꯁꯥꯗꯒꯤ ꯑꯃꯨꯛ ꯐꯨꯛ ꯂꯥꯎꯅ ꯐꯥꯎꯗꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯂꯤ, ꯑꯗꯨꯒ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯆꯠꯅ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯤ, ꯌꯥꯔꯦ, ꯁꯤ ꯑꯣꯏꯔꯗꯤ ꯍꯣꯔꯦꯟ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯨꯕ ꯌꯥꯔꯅꯤ, ꯁꯤꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯏꯊꯧ ꯂꯩꯇ꯭ꯔꯦ꯫ ꯁꯣꯝꯗ ꯆꯥꯎꯕꯤꯗꯤ ꯊꯦꯕꯣꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯗꯣ ꯒ꯭ꯌꯥꯟ ꯏꯉꯥꯎ ꯉꯥꯎꯔꯦ꯫ ꯆꯥꯎꯕꯤ ꯒ꯭ꯌꯥꯟ ꯉꯥꯎꯅ ꯊꯦꯕꯣꯗ, ꯀꯩꯅꯣ ꯇꯥꯗꯅ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯅꯆꯟꯕꯨ ꯚꯥꯞ ꯑꯃ, ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯆꯨꯝꯅ ꯂꯝꯕꯤꯗ ꯂꯥꯛꯆꯔꯤꯕ ꯑꯩꯉꯣꯟꯁꯤꯗ ꯅꯈꯨꯠꯇꯅ ꯄꯥꯏꯔꯛꯂꯤꯕ ꯏꯁꯤꯡ ꯕꯥꯔꯇꯤꯟꯗꯨꯃ ꯄꯨꯂꯞ ꯍꯩꯖꯤꯟꯕꯤꯔꯛꯂꯦ ꯍꯥꯏꯔꯒ, ꯍꯦ ꯇꯧꯅꯨꯀꯣ, ꯅꯪꯅ ꯅꯌꯨꯝꯗ ꯇꯧꯕ ꯑꯗꯨꯃꯥꯏꯅꯅꯦ ꯑꯩꯉꯣꯟꯗꯗꯤ ꯇꯧꯔꯛꯀꯅꯨ ꯍꯩ꯫ ꯑꯩꯁꯦ ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯊꯦꯕꯣꯅꯤꯅꯦ, ꯊꯦꯕꯣ, ꯈꯨꯟꯁꯤꯗ ꯊꯦꯕꯣ ꯁꯟꯁꯦꯟꯕ ꯍꯥꯏꯗꯅ ꯃꯃꯤꯡ ꯁꯦꯒꯥꯛ ꯀꯥꯏꯈꯩ ꯆꯠꯂꯤꯕꯅꯤꯅꯦ꯫ ꯍꯦꯔꯥ, ꯀꯔꯤꯅꯣꯗ ꯇꯥꯗꯁꯦ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯣꯛꯁꯦ ꯈꯔ ꯍꯩꯖꯤꯟꯗꯅ ꯉꯥꯎꯔꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯦ꯫ ꯆꯨꯝꯅ ꯄꯨꯈ꯭ꯔꯤꯁꯤꯗ ꯏꯁꯤꯡ ꯁꯣꯛꯂꯒ ꯀꯥꯖꯔꯛꯂꯤꯕ ꯑꯩꯕꯨ ꯇꯥꯗꯅ ꯑꯗꯨꯃꯥꯏꯅ ꯏꯔꯥꯟꯒꯗꯤ ꯁꯤꯖꯤꯟꯕꯤꯔꯛꯀꯅꯨꯗ꯫ ꯑꯩꯗꯤ ꯀꯔꯤ ꯃꯔꯝ ꯂꯩꯗꯅ ꯇꯥꯗꯗ ꯑꯩꯅ ꯋꯥꯅ ꯁꯣꯛꯆꯔꯛꯂꯤꯕ ꯏꯁꯤꯡ ꯑꯁꯤꯕꯨ ꯍꯩꯖꯤꯟꯒꯗꯧꯔꯤꯕꯅꯣ? ꯑꯩꯗꯤ ꯍꯩꯖꯤꯟꯈꯤꯗꯦ꯫ ꯅꯪ ꯑꯩꯉꯣꯟꯗ ꯑꯩꯒꯤ ꯏꯁꯥꯗ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯗꯦ꯫ ꯊꯦꯕꯣ ꯃꯈꯨꯠꯇꯣ ꯆꯥꯎꯕꯤꯅ ꯃꯈꯨꯠꯇ パイ리ꯕ ꯕꯥꯔꯇꯤꯟ ꯑꯗꯨꯗ ꯊꯤꯟꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯅꯪꯁꯦ ꯄꯨꯈ꯭ꯔꯤꯗꯒꯤ ꯏꯁꯤꯡ ꯁꯣꯛꯂꯨꯔꯒ ꯀꯥꯔꯛꯄꯅꯤ ꯍꯥꯏꯕꯗꯥꯏ? ꯑꯗꯨꯗꯤ ꯅꯪꯅ ꯁꯣꯛꯂꯛꯂꯤꯕ ꯏꯁꯤꯡꯗꯨꯗꯤ ꯀꯗꯥꯏ? ꯑꯩ ꯑꯃꯨꯛꯇ ꯌꯦꯡꯒꯦꯅꯦ꯫ ꯆꯥꯎꯕꯤ ꯊꯦꯕꯣꯅ ꯑꯗꯨꯝꯅ ꯇꯧꯔꯛꯄ ꯑꯗꯨꯗ ꯁꯥꯎꯅ ꯕꯥꯔꯇꯤꯟꯗꯣ ꯊꯦꯕꯣꯒꯤ ꯃꯃꯥꯡꯗ ꯊꯥꯡꯖꯜꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, ꯁꯦ ꯅꯆꯟꯅ꯫ ꯆꯥꯎꯕꯤ ꯍꯥꯏꯔꯝꯕ ꯋꯥꯗꯨ ꯆꯞ ꯂꯦꯞꯄꯤ, ꯑꯗꯨꯒ ꯃꯃꯤꯠꯇꯣ ꯆꯐꯨꯃꯨꯛ ꯂꯥꯎꯊꯣꯛꯇꯨꯅ ꯕꯥꯔꯇꯤꯟꯗꯨꯗ ꯌꯦꯡꯂꯤ꯫ ꯊꯦꯕꯣꯗꯤ ꯆꯥꯎꯕꯤꯒꯤ ꯃꯇꯧꯗꯣ ꯀꯔꯦꯝꯅꯅ ꯅꯣꯛꯂꯤ, ꯀꯔꯤ ꯃꯇꯧꯅꯣ ꯑꯩꯕꯣ? ꯏꯕꯦꯝꯃ ꯆꯥꯎꯕꯤ, ꯅꯪꯕꯨ ꯏꯁꯤꯡ ꯍꯩꯖꯤꯟꯈꯤꯗꯦ ꯍꯥꯏꯕꯗꯥꯏꯅꯦ? ꯆꯥꯎꯕꯤ ꯊꯦꯕꯣꯅ ꯍꯥꯏꯔꯤꯕꯗꯣ ꯈꯨꯝꯕ ꯉꯝꯗ ꯃꯁꯥꯗꯣ ꯇꯔꯪ ꯑꯃꯗ ꯏꯛ-ꯑꯛ ꯇꯧꯗꯨꯅ ꯂꯩꯈ꯭ꯔꯦ꯫
ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯗꯣ ꯃꯆꯥꯅꯨꯄꯥ ꯑꯃ ꯐꯪꯖꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯐꯃꯨꯡꯒꯤ ꯀꯥꯡꯊꯣꯜ ꯑꯗꯨꯗ ꯉꯥꯊꯔꯒ ꯐꯝꯗꯨꯅ ꯃꯆꯥꯕꯨ ꯅꯨꯡꯁꯤꯅ ꯄꯝꯂꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯖꯔꯤ, "ꯏꯁ, ꯑꯣꯟꯊꯣꯛꯅ ꯅꯨꯡꯁꯤꯈ꯭ꯔꯦꯗ ꯑꯩꯒꯤ ꯏꯆꯥꯁꯤꯗꯤ"꯫ ꯇꯥꯟꯖꯥꯁꯤꯗ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯂꯩꯔꯤꯕ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯁꯥꯔꯣꯏ ꯑꯅꯤꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯆꯥꯗꯨ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯁꯥꯔꯤ, "ꯏꯆꯦ, ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯁꯤꯒꯤ ꯃꯆꯥꯁꯦ ꯌꯥꯝ ꯅꯨꯡꯁꯤ ꯍꯥꯏꯕ ꯃꯁꯛꯁꯦ꯫ ꯏꯅꯥꯎ, ꯑꯩꯗꯤ ꯃꯥꯒꯤ ꯃꯁꯥꯁꯤꯗ ꯆꯪꯅꯤꯡꯉꯤ꯫ ꯃꯁꯥꯁꯦ ꯗꯨꯞ ꯗꯨꯞ ꯂꯥꯎꯏ, ꯁꯥꯟꯅꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅꯤ ꯍꯥꯏꯕ"꯫ "ꯏ, ꯌꯥꯔꯣꯏꯀꯣ ꯏꯆꯦ, ꯃꯤ ꯑꯁꯤꯗꯤ ꯑꯩꯒꯤꯅꯤ꯫ ꯏꯆꯦꯅ ꯉꯁꯥꯏ ꯍꯥꯏꯈ꯭ꯔꯤꯗꯨꯗꯤ ꯃꯊꯪ ꯊꯦꯡꯅꯕ ꯇꯥꯏꯕꯪ ꯃꯤꯗꯨꯗꯤ ꯏꯅꯥꯎ ꯅꯪꯒꯤ ꯑꯣꯏꯖꯔꯣ, ꯃꯁꯛ ꯐꯖꯕ ꯄꯥꯈꯪ ꯑꯁꯤꯗꯤ ꯑꯩꯒꯤ ꯑꯣꯏꯔꯒꯦ ꯍꯥꯏꯅ꯫ ꯏꯆꯦ, ꯑꯁꯤꯗꯤ ꯑꯩꯒꯤꯅꯤꯀꯣ"꯫ "ꯏꯅꯥꯎ, ꯌꯥꯗꯦ ꯌꯥꯗꯦ, ꯏꯆꯦ ꯑꯩ ꯆꯪꯉꯦ ꯑꯉꯥꯡꯁꯤꯒꯤ ꯃꯁꯥꯗ꯫ ꯏꯆꯦ, ꯅꯪꯅ ꯁꯥꯟꯅꯒꯦ ꯍꯥꯏꯔꯒꯅ ꯍꯌꯦꯡ ꯁꯥꯟꯅꯔꯣ, ꯉꯁꯤꯗꯤ ꯑꯩꯅ ꯍꯥꯜꯂꯤꯀꯣ ꯏꯆꯦ"꯫ ꯁꯥꯔꯣꯏ ꯑꯃꯗꯣ ꯁꯥꯔꯣꯏ ꯃꯅꯥꯎꯗꯨꯅ ꯆꯪꯈꯤꯕꯗꯨ ꯎꯕꯗ ꯃꯊꯋꯥꯏꯗꯣ ꯄ꯭ꯔꯣꯛ ꯆꯥꯛꯅ ꯌꯦꯡꯍꯧꯔꯤ꯫ ꯑꯗꯨꯒ ꯁꯣꯝꯗꯗꯤ ꯁꯥꯔꯣꯏ ꯃꯅꯥꯎꯗꯣ ꯊꯤꯛ ꯊꯤꯛ ꯌꯥꯝꯅ ꯍꯩꯅꯗꯕ ꯃꯑꯣꯡꯗ ꯅꯣꯛꯂꯒ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥ ꯇꯝꯅ ꯄꯥꯏꯁꯤꯜꯂꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯄꯥꯏꯁꯤꯜꯂꯛꯂꯤꯕ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯎꯔꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯁꯥꯔꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯑꯁꯨꯝꯅ ꯍꯥꯏꯖꯩ, "ꯏꯆꯥꯒꯤ ꯍꯛꯆꯥꯡꯁꯤꯗ ꯁꯣꯏꯗꯅ ꯆꯪꯈꯤꯕ ꯇꯥꯔꯦ꯫ ꯑꯩꯕꯨ ꯑꯩꯒꯤ ꯑꯃꯨꯕ ꯅꯨꯡ ꯃꯆꯥꯁꯤꯡꯗꯨꯕꯨ ꯀꯔꯣꯝꯗ ꯊꯝꯈ꯭ꯔꯕꯒꯦ"꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯝꯕꯥꯜ ꯑꯀꯣꯏꯕꯗꯣ ꯇꯍꯥ ꯇꯍꯥ ꯌꯦꯡꯉꯤ꯫ ꯊꯝꯕꯥꯜꯅ ꯁꯨꯝ ꯌꯦꯡꯂꯛꯄ ꯃꯇꯝꯗ ꯅꯥꯀꯟꯗ ꯂꯩꯔꯤꯕꯗꯣ ꯎꯔꯦ꯫ ꯊꯝꯕꯥꯜ ꯃꯗꯨ ꯎꯕꯗ ꯅꯨꯡꯗꯨ ꯇꯥꯞ ꯂꯥꯎꯅ ꯄꯥꯏꯈꯠꯂꯤ, ꯑꯗꯨꯒ ꯑꯃꯨꯛ ꯅꯨꯡꯗꯨꯒ ꯄꯨꯟꯅ ꯂꯩꯔꯤꯕ ꯏꯟ ꯃꯆꯦꯠ ꯑꯗꯨ ꯑꯃꯨꯛ ꯄꯥꯏꯈꯠꯇꯨꯅ ꯅꯨꯡ ꯃꯆꯥꯗꯣ ꯏꯟꯗꯨꯒ ꯄꯨꯟꯅ ꯌꯦꯠꯁꯤꯜꯂꯤ꯫ ꯊꯝꯕꯥꯜ ꯅꯨꯡꯗꯨꯒ ꯏꯟꯗꯨꯒ ꯍꯦꯛ ꯌꯦꯠꯁꯤꯟꯕꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯃꯆꯥꯒꯤ ꯂꯥꯏꯕꯛꯇ ꯇꯞꯅ ꯊꯝꯕꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗ ꯉꯁꯥꯏ ꯃꯈꯩ ꯊꯝꯕꯥꯜꯒꯤ ꯃꯆꯥꯅꯨꯄꯥꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯈꯤꯕ ꯁꯥꯔꯣꯏ ꯑꯗꯣ ꯃꯁꯥꯗꯣ ꯄꯪꯊꯦꯛꯇ ꯊꯦꯛꯇꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯗꯨꯅ ꯀꯥꯗꯨꯒꯤ ꯃꯄꯥꯟꯗ ꯌꯥꯝꯅ ꯊꯨꯅ ꯄꯥꯏꯊꯣꯔꯛꯂꯤ, "ꯏꯃꯥ, ꯀꯩꯅꯣ, ꯏꯁꯥꯁꯦ ꯑꯌꯣꯃꯥ ꯑꯩ ꯁꯤꯔꯦ"꯫ ꯁꯥꯔꯣꯏ ꯃꯅꯥꯎꯗꯨꯒꯤ ꯃꯇꯧꯗ ꯁꯥꯔꯣꯏ ꯃꯆꯦꯗꯨꯗꯤ ꯌꯣꯝꯄꯥꯛꯃꯨꯛ ꯆꯥꯎꯕ ꯃꯌꯥꯗꯣ ꯄꯨꯊꯣꯛꯇꯨꯅ ꯐꯥꯛ ꯐꯥꯛ ꯅꯣꯛꯂꯤ꯫ ꯁꯥꯔꯣꯏ ꯃꯅꯥꯎꯗꯣ ꯁꯥꯔꯣꯏ ꯃꯆꯦꯅ ꯑꯗꯨꯝꯅ ꯅꯣꯛꯂꯛꯄ ꯑꯗꯨꯗ, "ꯏꯆꯦ, ꯅꯌꯥꯗꯣ ꯎꯠꯂꯛꯀꯅꯨ, ꯑꯗꯨꯅ ꯍꯦꯟꯅ ꯀꯤꯔꯦ ꯏꯆꯦꯒꯤ ꯁꯛꯇꯨꯗꯒꯤ"꯫ ꯁꯥꯔꯣꯏ ꯃꯆꯦꯗꯣ ꯅꯣꯛꯂꯝꯕꯗꯣ ꯐꯠ ꯂꯥꯎꯅ ꯇꯣꯛꯏ, ꯑꯗꯨꯒ ꯆꯩꯔꯣꯡ ꯃꯥꯟꯕ ꯃꯈꯨꯠꯇꯨꯅ ꯃꯌꯥꯗꯣ ꯈꯨꯝꯖꯤꯟꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯉꯥꯎꯁꯤꯟꯅꯕ ꯂꯝ ꯍꯦꯟꯕ ꯑꯗꯨꯗꯤ ꯂꯦꯞꯄ ꯀꯧꯕ ꯂꯩꯔꯝꯗꯦ꯫ ꯍꯥꯟꯅꯒꯤ ꯃꯇꯧꯒꯨꯝꯅ ꯑꯗꯨꯃꯛ ꯇꯧꯔꯤ꯫ ꯑꯗꯨꯅ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯕꯨ ꯃꯇꯝ ꯄꯨꯝꯕꯗ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯦꯟꯅꯔꯝꯃꯤ꯫ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯉꯛꯁꯝꯗ ꯂꯪꯅ ꯇꯧꯗꯨꯅ ꯅꯨꯡ ꯃꯆꯥ ꯑꯗꯨꯒ ꯏꯟ ꯃꯆꯦꯠ ꯑꯃ ꯇꯧꯗꯨꯅ ꯌꯦꯠꯁꯤꯟꯗꯨꯅ ꯃꯇꯝ ꯈꯨꯗꯤꯡꯗ ꯂꯤꯛ ꯑꯃꯒꯨꯝꯅ ꯁꯤꯕꯤꯔꯝꯃꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯑꯗꯨꯝꯅ ꯃꯆꯥꯅꯨꯄꯥ ꯊꯣꯏꯍꯦꯟꯕꯗ ꯇꯧꯕ ꯑꯗꯨꯗ ꯈꯨꯟꯗꯨꯗ ꯂꯩꯕ ꯐꯠꯇꯕ ꯁꯥꯔꯣꯏꯁꯤꯡꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯃꯁꯥꯗ ꯑꯃꯠꯇ ꯆꯪꯕ ꯉꯝꯅꯔꯝꯗꯦ꯫ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯁꯨ ꯆꯍꯤ 9 ꯍꯥꯏꯖꯤꯜꯂꯛꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯌꯥꯝꯅ ꯁꯤꯡꯕ ꯑꯉꯥꯡ ꯑꯃꯁꯨ ꯑꯣꯏꯔꯛꯂꯝꯃꯤ꯫ ꯃꯍꯥꯛ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯄꯥ ꯏꯕꯣꯆꯧꯒꯤ ꯃꯅꯥꯛꯇ ꯂꯩꯖꯩ꯫ ꯀꯌꯥ ꯆꯠꯊꯣꯛꯇꯨꯅ ꯃꯁꯨꯡ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯄꯨꯜꯂꯨꯕ ꯂꯥꯡꯂꯨꯕ ꯇꯧꯒꯟꯗꯦ꯫ ꯌꯨꯝꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯒ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅ ꯃꯍꯥꯛꯀꯤꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯖꯕꯤꯅꯤ꯫ ꯏꯕꯣꯆꯧ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯃꯔꯤꯛ ꯃꯔꯤꯛ ꯀꯥꯕ ꯃꯈꯩ ꯁꯣꯔꯗꯣ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯟꯗꯨꯅ ꯐꯝꯂꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯂꯥꯞꯇꯛꯅ ꯃꯈꯨꯠꯇ ꯆꯥꯛꯂꯣꯝ ꯑꯃ ꯄꯥꯏꯗꯨꯅ ꯃꯄꯥꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯂꯥꯛꯂꯤ꯫ ꯑꯗꯨꯒ ꯃꯄꯥ ꯏꯕꯣꯆꯧꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯄꯥꯕꯥ, ꯑꯩ ꯂꯥꯛꯑꯦ"꯫ ꯏꯕꯣꯆꯧꯗꯣ ꯃꯥꯡꯗ ꯌꯦꯡꯂꯝꯕꯗꯒꯤ ꯃꯆꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯐꯠ ꯑꯣꯟꯊꯣꯔꯛꯂꯤ, ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ, "ꯏꯍꯦ, ꯏꯄꯥꯗꯤ ꯏꯆꯥ ꯂꯥꯛꯄ ꯎꯍꯧꯗ꯭ꯔꯦꯅꯦ꯫ ꯂꯥꯎ ꯂꯥꯎ, ꯏꯄꯥꯒꯤ ꯅꯥꯀꯟꯁꯤꯗ ꯐꯝꯂꯨ ꯂꯥꯎ"꯫ "ꯍꯣꯏ ꯄꯥꯕꯥ"꯫ ꯏꯕꯣꯆꯧ ꯑꯃꯨꯛꯁꯨ ꯃꯆꯥꯗ ꯌꯦꯡꯂꯒ, "ꯅꯃꯥꯅ ꯀꯔꯤ ꯍꯦꯟꯖꯥꯡꯅꯤ ꯍꯥꯏꯔꯛꯄꯒꯦ"꯫ "ꯄꯥꯕꯥ, ꯌꯣꯡꯆꯥꯛꯀ ꯑꯂꯨꯒ ꯏꯔꯣꯟꯕꯅꯤ, ꯑꯗꯨꯒ ꯑꯃꯅ ꯈꯥꯖꯤꯡꯒ ꯂꯐꯨ ꯊꯥꯔꯣ ꯑꯃꯒ ꯉꯔꯥꯡ ꯍꯦꯛꯄꯗꯣ ꯑꯗꯨꯒ ꯕꯣꯔꯥ ꯇꯧꯕꯅꯤ꯫ ꯌꯥꯝ ꯍꯥꯎꯕꯅꯦ ꯕꯣꯔꯥꯗꯣ꯫ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯂꯝꯕꯤꯗ ꯆꯠꯄꯗ ꯆꯥꯔꯒ ꯆꯠꯂꯣ ꯍꯥꯏꯗꯨꯅ ꯑꯃ ꯆꯥꯔꯒ ꯂꯥꯛꯂꯤꯅꯤ"꯫ "ꯏꯁ, ꯍꯥꯎꯔꯅꯤꯗ ꯑꯗꯨꯗꯤ꯫ ꯄꯤꯔꯣ ꯏꯄꯥꯗ ꯆꯥꯛꯌꯣꯝꯗꯣ, ꯏꯄꯥ ꯁꯦꯝꯂꯛꯀꯦꯀꯣ, ꯏꯄꯥꯒ ꯄꯨꯟꯅ ꯆꯥꯔꯁꯤ꯫ ꯏꯄꯥꯁꯨ ꯏꯇꯣꯝꯇ ꯆꯥꯕꯗꯨ ꯇꯜꯂꯤꯅꯦ, ꯏꯆꯥꯒ ꯄꯨꯟꯅ ꯆꯥꯅꯤꯡꯉꯤ"꯫ ꯑꯁꯨꯝ ꯇꯧꯅ ꯃꯄꯥ ꯃꯆꯥ ꯄꯨꯟꯅ ꯊꯣꯏꯍꯦꯟꯕꯅ ꯄꯨꯔꯛꯂꯤꯕ ꯆꯥꯛꯌꯣꯝꯗꯣ ꯆꯥꯃꯤꯟꯅꯔꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯆꯥꯕꯗ ꯂꯣꯏꯔꯗꯨꯅ ꯏꯕꯣꯆꯧ ꯑꯃꯗꯤ ꯊꯣꯏꯍꯦꯟꯕ ꯃꯈꯣꯏ ꯑꯅꯤꯗꯨ ꯄꯨꯟꯅ ꯉꯥꯏꯍꯥꯛ ꯃꯐꯝꯗꯨꯗ ꯐꯝꯗꯨꯅ ꯋꯥꯔꯤ ꯁꯥꯅꯩ꯫ "ꯏꯕꯣꯆꯧ,
ꯃꯥꯡꯗ ꯌꯦꯡꯗꯨꯅ ꯃꯆꯥꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯏꯄꯥꯁꯦ ꯉꯝꯒꯗꯧꯔꯤꯕ꯭ꯔꯥ ꯈꯪꯗꯦ ꯇꯧꯔꯤꯕꯁꯦ꯫ ꯉꯁꯤꯁꯦ ꯍꯪꯒꯥꯝꯁꯤꯡꯁꯦ ꯍꯨꯟꯕ ꯂꯣꯏꯁꯤꯟꯒꯦ ꯇꯧꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯥꯏ ꯑꯌꯨꯛꯇꯒꯤ ꯍꯣꯠꯅꯔꯛꯄꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯦꯛ ꯂꯣꯏꯁꯤꯟꯕ ꯉꯝꯗꯅ ꯂꯩꯔꯦ ꯇꯧꯔꯤꯕꯁꯦ꯫ ꯏꯁꯥꯁꯤꯁꯨ ꯋꯥꯕꯅꯁꯨ ꯂꯣꯏꯔꯦ꯫ ꯄꯥꯕ, ꯑꯁꯨꯛ ꯄꯥꯛ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯈꯣꯟꯁꯤꯗ ꯄꯥꯕ ꯅꯇꯣꯝꯇꯅ ꯅꯣꯡꯃꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯁꯦ ꯍꯨꯟꯕ ꯂꯣꯏꯁꯤꯟꯕ ꯍꯥꯏꯁꯤꯗꯤ ꯑꯣꯏꯊꯣꯛꯂꯣꯏꯌꯦ ꯄꯥꯕ꯫ ꯑꯣꯏꯊꯣꯛꯂꯁꯨ ꯉꯝꯕ ꯊꯣꯛꯂꯕꯁꯨ ꯅꯨꯃꯤꯠ ꯍꯥꯟꯅ ꯇꯥꯁꯤꯜꯂꯛꯄꯅ ꯍꯥꯜꯂꯅꯤ꯫ ꯑꯗꯨꯒ ꯄꯥꯕ, ꯋꯥꯕꯅ ꯈꯝ ꯊꯦꯡꯂꯅꯤ꯫ ꯆꯨꯝꯃꯤ ꯏꯆꯥꯅ ꯍꯥꯏꯔꯤꯕꯗꯨꯁꯨ꯫ ꯄꯥꯕ, ꯑꯩ ꯋꯥꯈꯜ ꯑꯃ ꯂꯥꯛꯏ꯫ ꯍꯪꯒꯥꯝ ꯃꯔꯨ ꯌꯥꯎꯕ ꯕꯣꯔꯥ ꯑꯆꯧꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯕꯤꯁꯤꯒꯤ ꯃꯊꯛꯁꯤꯗ ꯊꯥꯡꯒꯠꯂꯣ꯫ ꯀꯔꯤꯒꯤꯅꯣ ꯏꯕꯨꯡꯉꯣ? ꯄꯥꯕ, ꯋꯥꯍꯪꯗꯨ ꯀꯣꯟꯅ ꯍꯪꯕꯤꯔꯣ꯫ ꯅꯆꯥꯅ ꯍꯥꯏꯖꯔꯤꯕꯁꯦ ꯍꯥꯟꯅ ꯑꯃꯨꯛꯇ ꯇꯧꯕꯤꯌꯨ꯫ ꯏꯕꯣꯆꯧ ꯀꯔꯤꯁꯨ ꯍꯥꯏꯔꯨꯗ꯭ꯔꯦ ꯃꯍꯥꯛꯀꯤ ꯃꯆꯥꯒꯤ ꯃꯒꯨꯟ ꯃꯨꯟꯅ ꯈꯪꯕ ꯃꯔꯝꯅ꯫ ꯃꯆꯥꯅ ꯁꯣꯏꯗꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯔꯛꯂꯒꯅꯤ ꯈꯪꯕꯅ ꯇꯨꯃꯤꯟ ꯍꯪꯒꯥꯝ ꯃꯔꯨ ꯌꯥꯎꯕ ꯕꯣꯔꯥ ꯑꯆꯧꯕꯗꯣ ꯃꯈꯣꯏꯒꯤ ꯁꯟ ꯑꯉꯥꯡꯕꯤ ꯑꯗꯨꯒꯤ ꯃꯊꯛꯇ ꯐꯠ ꯂꯥꯎꯅ ꯊꯥꯡꯒꯠꯈ꯭ꯔꯦ꯫ ꯊꯣꯏꯍꯦꯟꯕ ꯃꯄꯥꯅ ꯍꯪꯒꯥꯝ ꯃꯔꯨ ꯌꯥꯎꯕ ꯕꯣꯔꯥ ꯑꯆꯧꯕꯗꯣ ꯍꯦꯛ ꯊꯥꯡꯒꯠꯈꯤꯕꯒ ꯃꯄꯥ ꯏꯕꯣꯆꯧꯕꯗ ꯌꯦꯡꯂꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯕ, ꯄꯥꯕꯒꯤ ꯉꯁꯥই ꯁꯣꯔꯤ ꯃꯆꯥ ꯑꯃ ꯌꯥꯎꯈꯤꯕꯗꯥꯏ, ꯅꯆꯥꯗ ꯃꯗꯨ ꯑꯃꯨꯛꯇ ꯄꯤꯔꯛꯑꯣ꯫ ꯏꯕꯣꯆꯧ ꯍꯟꯗꯛ ꯑꯃꯨꯛꯁꯨ ꯋꯥꯍꯪ ꯑꯃꯠꯇ ꯍꯪꯕ ꯇꯧꯗ ꯃꯁꯥꯗ ꯌꯦꯞꯁꯤꯜꯂꯛꯈꯤꯕ ꯁꯣꯔꯤ ꯃꯆꯥ ꯑꯗꯣ ꯊꯣꯏꯍꯦꯟꯕꯗ ꯄꯤꯔꯛꯂꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯁꯣꯔꯤꯗꯨ ꯂꯧꯗꯨꯅ ꯃꯈꯣꯏꯒꯤ ꯁꯟ ꯑꯉꯥꯡꯕꯤꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯤ꯫ ꯑꯗꯨꯒ ꯑꯉꯥꯡꯕꯤꯒꯤ ꯃꯊꯛꯇ ꯊꯥꯡꯒꯠꯂꯤꯕ ꯕꯣꯔꯥ ꯑꯗꯨꯒꯤ ꯃꯅꯤꯡ ꯊꯪꯕ ꯁꯔꯨꯛꯇ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯍꯨꯠꯂꯤ꯫ ꯑꯗꯨꯒ ꯅꯥꯛ ꯌꯦꯠꯇ ꯑꯃꯨꯛꯇꯪ ꯌꯦꯡꯉꯤ꯫ ꯊꯣꯏꯍꯦꯟꯕ ꯑꯃꯨꯛ ꯄ꯭ꯔꯞ ꯃꯄꯥꯒꯤ ꯅꯥꯀꯟꯗ ꯇꯥꯔꯤꯕ ꯆꯩ ꯃꯆꯥꯗꯨ ꯂꯧꯈꯠꯇꯨꯅ ꯑꯉꯥꯡꯕꯤꯗ ꯁꯦꯠ ꯂꯥꯎꯅ ꯀꯟꯗꯨꯅ ꯑꯉꯥꯡꯕꯤꯗꯨ ꯍꯣꯏꯗꯨꯅ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯈꯣꯟ ꯑꯗꯣ ꯀꯣꯏꯅ ꯆꯠꯍꯟꯕ ꯍꯧꯏ꯫ ꯑꯉꯥꯡꯕꯤ ꯁꯣꯝꯗ ꯆꯠꯂꯨꯅꯦ ꯅꯪꯕꯣ꯫ ꯑꯁꯨꯝ ꯇꯧꯅ ꯊꯣꯏꯍꯦꯟꯕꯅ ꯆꯥꯎꯈ꯭ꯔꯕ ꯆꯤꯡꯈꯣꯟ ꯑꯗꯣ ꯁꯤꯟꯕ ꯊꯨꯡꯅ ꯍꯪꯒꯥꯝ ꯃꯔꯨ ꯑꯗꯨ ꯍꯨꯟꯕ ꯂꯣꯏꯁꯤꯜꯂꯝꯃꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯇꯨꯡꯅꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯏꯕꯣꯆꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯁꯨꯃꯥꯡꯗ ꯅꯨꯡꯁꯥ ꯌꯥꯏꯅ ꯋꯥꯔꯤ ꯁꯥꯔꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯏꯕꯣꯆꯧꯗ ꯍꯥꯏꯐꯦꯠ ꯌꯦꯡꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ꯫ ꯅꯨꯄꯥ, ꯑꯩꯗꯤ ꯏꯆꯥꯁꯦ ꯑꯩꯈꯣꯏꯒꯤ ꯈꯨꯟ ꯑꯁꯤꯗꯒꯤ ꯑꯋꯥꯡ ꯊꯪꯕꯗ ꯂꯩꯕ ꯈꯨꯟ ꯑꯁꯤꯒꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯃꯍꯩ ꯃꯁꯤꯡ ꯅꯤꯡꯊꯤꯅ ꯇꯝꯍꯟꯅꯤꯡꯉꯤ꯫ ꯅꯨꯄꯤ, ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯩꯁꯨ ꯌꯥꯅꯤꯡꯉꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯅ ꯀꯔꯤ ꯍꯥꯏꯔꯛꯄ ꯍꯥꯏꯕꯗꯣ ꯑꯃꯨꯛꯇꯪ ꯇꯥꯛꯈꯤꯁꯤ꯫ ꯍꯣꯏ ꯅꯨꯄꯥ, ꯑꯗꯨꯗꯤ ꯑꯩ ꯏꯆꯥꯗꯣ ꯑꯃꯨꯛꯇ ꯀꯧꯊꯣꯛꯆꯔꯛꯀꯦ꯫ ꯑꯗꯨꯒ ꯃꯥꯒꯤ ꯑꯣꯏꯕ ꯋꯥꯁꯨ ꯑꯃꯨꯛ ꯍꯪꯂꯁꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯐꯅ ꯌꯥꯗ꯭ꯔꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯅꯤꯅ ꯏꯆꯥꯕꯨ ꯊꯦꯝꯗꯨꯅ ꯌꯥꯍꯟꯗꯕꯗꯤ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯅ ꯁꯤꯟꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯍꯌꯦꯡ ꯇꯨꯡꯒꯤꯗꯃꯛꯇꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯊꯝꯕꯥꯜꯗꯣ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯈꯣꯟꯖꯦꯜ ꯍꯧꯔꯞ ꯀꯧꯏ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯃꯥꯅ ꯀꯧꯔꯤꯕꯗꯨ ꯇꯥꯔꯗꯨꯅ ꯏꯃꯨꯡꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤ꯫ ꯊꯝꯕꯥꯜ ꯃꯆꯥꯕꯨ ꯀꯧꯁꯤꯟꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯐꯝꯍꯜꯂꯤ꯫ ꯑꯗꯨꯒ ꯏꯕꯣꯆꯧ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯅ ꯈꯟꯅꯈꯤꯕ ꯋꯥꯐꯝꯗꯣ ꯃꯆꯥꯗ ꯍꯪꯂꯤ꯫ ꯊꯣꯏꯍꯦꯟꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯃꯣꯠ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯄꯥꯕ, ꯏꯃꯥ, ꯑꯩ ꯆꯠꯄ ꯉꯝꯃꯣꯏ꯫ ꯑꯩ ꯄꯥꯕ ꯏꯃꯥꯕꯨ ꯃꯤꯀꯨꯞ ꯑꯃꯠꯇ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄ ꯉꯝꯃꯣꯏ꯫ ꯑꯩ ꯄꯥꯕꯒ ꯏꯃꯥꯒ ꯅꯈꯣꯏ ꯑꯅꯤꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ꯫ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯆꯥꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯗꯨꯗ ꯃꯆꯥꯕꯨ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯐꯥꯎꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯃꯆꯥꯒꯤ ꯌꯥꯏꯐꯅꯕꯒꯤꯗꯃꯛ ꯈꯟꯗꯨꯅ ꯃꯆꯥꯕꯨ ꯌꯥꯅꯕ ꯊꯦꯝꯂꯛꯂꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯒ ꯄꯥꯕꯒꯅꯁꯨ ꯏꯆꯥꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤꯌꯦ꯫ ꯑꯗꯣ ꯅꯨꯡꯁꯤ ꯍꯥꯏꯗꯨꯅ ꯅꯪꯒꯤ ꯇꯝꯒꯗꯕ ꯅꯍꯩꯕꯨ ꯏꯟꯊꯣꯛꯄꯗꯤ ꯐꯠꯇꯦ꯫ ꯏꯍꯩ ꯍꯥꯏꯕꯁꯤꯗꯤ ꯇꯝꯁꯤꯜꯂꯤꯕ ꯃꯈꯩ ꯐꯔꯤꯕꯅꯤ꯫ ꯏꯃꯥꯁꯨ ꯈꯪꯉꯤ ꯏꯆꯥꯒꯤ ꯑꯄꯥꯝꯕ꯫ ꯑꯗꯨꯕꯨ ꯅꯪ ꯏꯃꯥ ꯍꯣꯏꯅ ꯍꯥꯏꯔꯤꯕꯁꯦ ꯍꯌꯦꯡ ꯅꯪꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤꯗꯃꯛꯇꯅꯤ꯫ ꯏꯆꯥꯅ ꯌꯥꯗꯕ ꯇꯧꯅꯨꯀꯣ꯫ ꯊꯣꯏꯍꯦꯟꯕ ꯃꯃꯥꯅ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯔꯛꯄ ꯑꯗꯨꯗꯗꯤ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯛꯂꯤ꯫ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯕꯣꯆꯧꯗꯣ ꯃꯆꯥꯅ ꯌꯥꯔꯛꯄ ꯑꯗꯨꯗꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯁꯨ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯇꯨꯡ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯈꯣꯏ ꯑꯅꯤꯅ ꯇꯧꯗꯨꯅ ꯊꯪꯅꯕ ꯈꯨꯟꯒꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯃꯍꯩ ꯇꯝꯅꯕꯒꯤꯗꯃꯛ ꯆꯠꯈ꯭ꯔꯦ꯫ ꯆꯍꯤ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯍꯧꯖꯤꯛꯇꯤ ꯊꯣꯏꯍꯦꯟꯕꯁꯨ ꯃꯄꯨꯡ ꯃꯔꯩ ꯐꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯃꯗꯤ ꯃꯍꯩ ꯃꯁꯤꯡꯁꯨ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯩꯔꯝꯃꯤ꯫ ꯊꯣꯏꯍꯦꯟꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯕꯒꯤ ꯃꯁꯥꯗ ꯀꯔꯤꯁꯨ ꯋꯥꯠꯇꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃꯅꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯃꯍꯥꯛꯅ ꯍꯦꯛ ꯄꯣꯊꯥꯕ ꯀꯥꯗꯨꯗ ꯊꯣꯏꯍꯦꯟꯕꯕꯨ ꯀꯧꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯦꯟꯕꯁꯨ ꯃꯥꯒꯤ ꯑꯣꯖꯥꯗꯨꯅ ꯀꯧꯔꯛꯄ ꯑꯗꯨꯗ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯅ ꯀꯧꯔꯛꯄ ꯀꯥꯗꯨꯗ ꯆꯪꯂꯛꯂꯤ꯫
ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯊꯣꯏꯍꯟꯕꯕꯨ ꯅꯣꯛꯃꯤ ꯉꯥꯏꯔꯒ ꯐꯝꯗꯨꯅ ꯂꯩꯔꯝꯂꯤ꯫ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯆꯪꯉꯛꯎ꯫ ꯊꯣꯏꯍꯟꯕ ꯇꯞꯅ ꯆꯪꯁꯤꯟꯗꯨꯅ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯃꯥꯡꯗ ꯂꯦꯞꯄꯤ꯫ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯁꯨ ꯅꯣꯛꯃꯤꯕ ꯈꯣꯟꯖꯦꯜꯗ ꯉꯁꯤ ꯑꯣꯖꯥꯅ ꯅꯪꯕꯨ ꯀꯧꯔꯤꯕꯁꯦ ꯑꯇꯩꯒꯤ ꯅꯠꯇꯦ꯫ ꯍꯧꯖꯤꯛꯇꯤ ꯏꯆꯥꯁꯨ ꯑꯣꯖꯥꯒꯤ ꯁꯤꯗ ꯂꯩꯕꯒꯤ ꯃꯇꯝ ꯂꯣꯏꯔꯛꯂꯤ꯫ ꯏꯆꯥ ꯑꯃꯨꯛ ꯍꯟꯅ ꯏꯆꯥꯒꯤ ꯏꯃꯥꯒ ꯄꯥꯕꯒꯤ ꯃꯅꯥꯛꯇ ꯍꯟꯕ ꯌꯥꯔꯒꯅꯤ꯫ ꯀꯔꯤ ꯍꯥꯏꯕ? ꯑꯩ ꯌꯨꯝꯗ ꯑꯃꯨꯛ ꯍꯟꯕ ꯌꯥꯔꯒꯅꯤ ꯍꯥꯏꯕ? ꯑꯩꯒꯤ ꯏꯃꯥꯒ ꯄꯥꯕꯒ ꯃꯈꯣꯏ ꯑꯅꯤꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯂꯒꯅꯤ ꯍꯥꯏꯕ? ꯊꯣꯏꯍꯟꯕ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯨꯄꯥ ꯑꯣꯏꯖꯔꯕꯁꯨ ꯃꯍꯥꯛ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯈꯣꯡꯗꯣ ꯑꯃꯨꯛꯇꯪ ꯁꯣꯛꯂꯒ ꯈꯣꯏꯔꯝꯂꯕ ꯃꯇꯨꯡꯗ ꯍꯔꯥꯎꯕ ꯄꯦꯟꯕ ꯍꯦꯟꯈꯤꯕꯅ ꯀꯞꯂꯛꯂꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠꯁꯤꯃꯁꯨ ꯍꯧꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕꯗꯣ ꯃꯍꯥꯛꯀꯤ ꯑꯣꯖꯥꯒꯤ ꯂꯩꯐꯝꯗꯨ ꯊꯥꯗꯣꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯟꯅꯕ ꯍꯥꯏꯗꯨꯅ ꯁꯦꯝ ꯁꯥꯕ ꯄꯨꯝꯕ ꯂꯣꯏꯗꯨꯅ ꯄꯣꯊꯥꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕ ꯁꯨꯝ ꯇꯨꯝꯂꯝꯕꯗꯒꯤ ꯃꯪꯂꯥꯟ ꯑꯃ ꯃꯪꯂꯛꯂꯤ꯫ ꯃꯪꯂꯥꯟꯁꯤꯗ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯕꯤ ꯅꯨꯄꯤ ꯑꯃ ꯃꯍꯥꯛꯀꯤ ꯃꯥꯡꯗ ꯂꯦꯞꯇꯨꯅ ꯋꯥꯍꯩ ꯈꯔ ꯍꯥꯏꯔꯛꯂꯤ꯫ ꯊꯣꯏꯍꯟꯕ, ꯅꯪ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣꯕ꯫ ꯑꯩ ꯅꯪꯕꯨ ꯉꯥꯏꯕꯗ ꯌꯥꯝꯅ ꯋꯥꯔꯦ꯫ ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯊꯣꯏꯍꯟꯕ, ꯑꯩꯕꯨ ꯂꯧꯕ ꯂꯥꯛꯑꯣ꯫ ꯑꯩ ꯋꯥꯔꯦ ꯊꯣꯏꯍꯟꯕ꯫ ꯅꯨꯄꯤꯗꯣ ꯋꯥꯍꯩꯁꯤꯡꯁꯦ ꯍꯥꯏꯔꯝꯂꯕ ꯃꯇꯨꯡꯗ ꯇꯞꯅ ꯇꯞꯅ ꯃꯃꯤ ꯁꯥꯝꯂꯛꯂꯤ꯫ ꯊꯣꯏꯍꯟꯕ ꯈꯣꯡꯂꯩ ꯊꯨꯅ ꯅꯨꯄꯤꯗꯨꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯦꯟꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯃꯥꯡꯗ ꯂꯦꯞꯂꯝꯕ ꯅꯨꯄꯤꯗꯨꯗꯤ ꯇꯞꯅ ꯇꯞꯅ ꯃꯃꯣꯟ ꯃꯤꯅꯣꯛꯀ ꯂꯣꯏꯅꯅ ꯇꯞꯅ ꯂꯥꯞꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕ ꯃꯁꯥꯗꯣ ꯍꯨꯃꯥꯡ ꯃꯔꯤ ꯀꯥꯗꯨꯅ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯛꯂꯤ꯫ ꯃꯍꯥꯛ ꯃꯁꯥꯗꯣ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯊꯣꯏꯍꯟꯕ ꯑꯍꯤꯡꯗꯣ ꯃꯤꯀꯨꯞ ꯑꯃꯇ ꯇꯨꯝꯊꯕ ꯌꯥꯗ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯊꯣꯏꯍꯟꯕ ꯃꯍꯥꯛꯀꯤ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯕꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯏꯔꯝꯖꯗꯨꯅ ꯃꯐꯝꯗꯨ ꯊꯥꯗꯣꯔꯛꯂꯤ꯫ ꯊꯣꯏꯍꯟꯕ ꯁꯨꯝ ꯂꯝꯕꯤꯗ ꯆꯠꯅ ꯉꯔꯥꯡ ꯃꯍꯥꯛꯀꯤ ꯃꯪꯂꯥꯟꯗ ꯂꯥꯛꯈꯤꯕꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯋꯥꯈꯜꯁꯨ ꯇꯧꯔꯤ꯫ ꯊꯣꯏꯍꯟꯕ ꯋꯥꯈꯜꯗ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯈꯤꯕ ꯅꯨꯄꯤꯗꯨꯕꯨ ꯑꯩꯕꯨ ꯃꯃꯥꯡꯗ ꯎꯈ꯭ꯔꯕ꯭ꯔꯅꯦ? ꯎꯈꯤꯗ꯭ꯔꯤ꯫ ꯀꯅꯥꯕꯨ ꯑꯣꯏꯔꯤꯕ? ꯃꯥꯒꯤ ꯃꯇꯧꯗꯣ ꯑꯩꯕꯨ ꯃꯅꯥꯛꯇ ꯀꯧꯕꯁꯨ ꯃꯥꯜꯂꯦ꯫ ꯈꯪꯗ꯭ꯔꯦ ꯇꯧꯔꯤꯁꯦ꯫ ꯉꯔꯥꯡ ꯑꯍꯤꯡꯗꯤ ꯃꯥꯒꯤ ꯃꯪꯗꯨ ꯍꯦꯛ ꯃꯪꯂꯨꯕꯗꯒꯤ ꯇꯨꯝꯊꯕ ꯍꯦꯛ ꯌꯥꯗ ꯋꯥꯅ ꯂꯦꯟꯈꯤꯕꯅꯤꯗ꯫ ꯑꯁꯨꯝꯅ ꯊꯣꯏꯍꯟꯕ ꯃꯁꯥ ꯃꯇꯣꯝꯇ ꯋꯥꯈꯜ ꯀꯌꯥ ꯑꯃ ꯈꯟꯖꯗꯨꯅ ꯂꯥꯛꯂꯤ꯫ ꯃꯍꯥꯛ ꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯏꯁꯤꯡ ꯌꯥꯝꯅ ꯈꯧꯔꯥꯡꯂꯛꯂꯝꯃꯤ꯫ ꯊꯣꯏꯍꯟꯕ ꯃꯇꯣꯝꯇ ꯑꯁꯨꯝꯅ ꯍꯥꯏꯖꯩ, ꯈꯅꯥꯎꯁꯤꯗꯤ ꯀꯪꯕꯅ ꯏꯁꯥꯁꯤ ꯀꯔꯤꯅꯣꯃ ꯇꯧꯔꯛꯀꯗꯧꯔꯦ꯫ ꯀꯝꯗꯧꯅꯤ? ꯃꯐꯝ ꯑꯁꯨꯋꯥꯏꯁꯤꯗꯤ ꯏꯁꯤꯡ ꯂꯩꯕ ꯌꯥꯕ ꯄꯨꯈ꯭ꯔꯤ ꯇꯨꯔꯦꯜ ꯄꯥꯠꯅꯆꯤꯡꯕꯁꯨ ꯑꯃꯠꯇ ꯍꯦꯛ ꯎꯒꯦ ꯐꯪꯗꯦ꯫ ꯉꯥꯏꯍꯥꯛ ꯈꯥꯡꯂꯒ ꯈꯔ ꯆꯠꯇꯨꯅ ꯌꯦꯡꯂꯒꯦ ꯂꯩꯕ꯭ꯔꯥ ꯍꯥꯏꯅ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯟꯕ ꯑꯃꯨꯛ ꯍꯟꯅ ꯆꯠꯄ ꯍꯧꯏ꯫ ꯃꯍꯥꯛ ꯑꯁꯨꯝ ꯆꯠꯂꯛꯄꯅ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯥꯞꯇꯛꯅ ꯌꯥꯝꯅ ꯄꯤꯛꯄ ꯃꯟꯖꯨꯅꯔꯕ ꯌꯨꯝ ꯑꯃ ꯂꯩꯔꯤꯕꯗꯣ ꯎꯔꯛꯂꯝꯃꯤ꯫ ꯊꯣꯏꯍꯟꯕ ꯃꯗꯨ ꯎꯕꯗ ꯃꯁꯥꯗꯣ ꯌꯥꯝꯅ ꯍꯔꯥꯎꯖꯈ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯄꯨꯝꯕ ꯀꯣꯛꯂꯅꯤ ꯈꯜꯂꯨꯕꯗ꯫ ꯊꯣꯏꯍꯟꯕ ꯈꯣꯡꯂꯩ ꯊꯨꯅ ꯌꯨꯝ ꯑꯗꯨ ꯇꯝꯅ ꯆꯪꯁꯤꯜꯂꯤ꯫ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯁꯤꯜꯂꯛꯄꯗ ꯌꯨꯝꯗꯨꯒꯤ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕꯤ ꯅꯨꯄꯤ ꯑꯃ ꯐꯝꯗꯨꯅ ꯂꯩꯔꯤꯕ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯑꯕꯣꯛ, ꯅꯁꯨ ꯏꯁꯤꯡ ꯈꯖꯤꯛꯇ ꯊꯛꯆꯒꯦ ꯍꯥꯏꯗꯨꯅ ꯆꯪꯖꯔꯛꯄꯅꯤ꯫ ꯏꯁꯤꯡ ꯈꯔꯇ ꯑꯣꯏꯔꯕꯁꯨ ꯅꯁꯨꯕꯨ ꯄꯤꯊꯛꯄꯤꯌꯨ꯫ ꯊꯣꯏꯍꯟꯕꯒꯤ ꯋꯥꯍꯩꯗ ꯑꯍꯜ ꯅꯨꯄꯤꯗꯣ ꯏꯃꯨꯡꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯁꯨ ꯅꯨꯄꯤ ꯂꯩꯍꯥꯎꯕꯨ ꯇꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯒ ꯊꯣꯏꯍꯟꯕꯒꯤꯗꯃꯛꯇ ꯏꯁꯤꯡ ꯈꯔꯁꯨ ꯄꯨꯊꯣꯔꯛꯅꯕ ꯍꯥꯏꯈ꯭ꯔꯦ꯫ ꯑꯍꯜ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯣꯏꯍꯟꯕꯗ ꯑꯣꯟꯁꯤꯟꯗꯨꯅ, ꯏꯁꯨꯕꯨ ꯀꯔꯥꯏꯋꯥꯏꯗꯒꯤꯅꯣ? ꯑꯕꯣꯛ, ꯅꯁꯨ ꯑꯩꯗꯤ ꯊꯪꯅꯕ ꯈꯨꯟ ꯑꯁꯤꯗꯒꯤꯅꯤ꯫ ꯈꯨꯟꯁꯤꯗ ꯂꯩꯕ ꯑꯣꯖꯥ ꯌꯥꯏꯁ꯭ꯀꯨꯜꯒꯤ ꯃꯅꯥꯛꯇ ꯂꯩꯖꯗꯨꯅ ꯏꯍꯩ ꯇꯝꯖꯔꯛꯄꯅꯤ꯫ ꯅꯁꯨ ꯌꯨꯝꯗ ꯑꯃꯨꯛ ꯏꯍꯩ ꯇꯝꯕ ꯂꯣꯏꯗꯨꯅ ꯍꯟꯖꯔꯛꯄꯅꯤ꯫ ꯑꯗ ꯂꯝꯕꯤꯗ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯋꯥꯔꯤ ꯁꯥꯔꯤꯉꯩ ꯂꯩꯍꯥꯎꯗꯣ ꯃꯈꯨꯠꯇ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯌꯥꯎꯕ ꯄꯥꯇ꯭ꯔ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯊꯣꯛꯂꯛꯂꯒ ꯊꯣꯏꯍꯟꯕꯗ ꯄꯤꯔꯛꯂꯤ꯫ ꯊꯣꯏꯍꯟꯕꯗꯣ ꯂꯩꯍꯥꯎꯒꯤ ꯃꯁꯛꯇꯨ ꯎꯕꯗ ꯄꯨꯊꯣꯔꯛꯂꯤꯕ ꯏꯁꯤꯡꯒꯗꯣ ꯊꯛꯀꯅꯤ ꯍꯥꯏꯕ ꯀꯥꯎꯈ꯭ꯔꯦ꯫ ꯃꯃꯤꯠ ꯀꯨꯞꯇ ꯂꯩꯍꯥꯎꯗ ꯇꯔꯪ ꯑꯃꯗ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯊꯣꯏꯍꯟꯕ ꯂꯩꯍꯥꯎꯗ ꯌꯦꯡꯅꯁꯨ ꯋꯥꯈꯜꯗ ꯑꯁꯨꯝꯅ ꯈꯜꯂꯛꯂꯤ, ꯀꯔꯤ ꯃꯇꯧꯅꯣ? ꯃꯍꯥꯛꯁꯤꯅꯤ ꯉꯔꯥꯡ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯑꯩꯕꯨ ꯀꯧꯔꯛꯈꯤꯕꯗꯣ꯫ ꯃꯥꯅꯦ, ꯃꯍꯥꯛꯁꯤꯅꯤ꯫ ꯊꯣꯏꯍꯟꯕꯅ ꯑꯗꯨꯝꯅ ꯉꯛꯄ ꯑꯃꯒ ꯂꯣꯏꯅꯅ ꯂꯩꯍꯥꯎꯗ ꯌꯦꯡꯗꯨꯅ ꯂꯩꯈꯤꯕ ꯑꯗꯨꯗ ꯂꯩꯍꯥꯎ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯃꯕꯣꯛ ꯃꯦꯝꯆꯥ ꯃꯈꯣꯏ ꯑꯅꯤꯗꯣ ꯑꯃꯨꯛꯇꯪ ꯌꯦꯡꯅꯩ꯫ ꯑꯗꯨꯒ ꯂꯩꯍꯥꯎꯅ ꯇꯞꯂꯛꯄ ꯈꯣꯟꯖꯦꯜꯗ, ꯏꯕꯨꯡ꯫ ꯊꯣꯏꯍꯟꯕ ꯃꯁꯥꯗꯣ ꯏꯈꯪ ꯈꯪꯏ꯫ ꯊꯣꯏꯍꯟꯕ ꯐꯠ ꯂꯥꯎꯅ ꯂꯩꯍꯥꯎꯒꯤ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯏꯁꯤꯡ ꯌꯥꯎꯕ ꯄꯥꯇ꯭ꯔꯗꯨ ꯂꯧꯏ꯫ ꯑꯗꯨꯒ ꯑꯃꯨꯛꯇ ꯄꯨꯂꯞ ꯀꯨꯠ ꯂꯥꯎꯅ ꯊꯛꯈꯤ꯫
Leihau thoyenbagi mataududa mamito chafu muk laukthokduna yenglakli. Memsadi thoyenbagi matauda asamna hairakli. Hai isunupa tapna thaune he phundana siba tari haimi nangbo. Asamna tawnaringe matam asida leihau hagi khulakpa mukhaido nupa ahum mariga tawraga lakli. Aduga asamna memsada hairakli. Ine aigi hidak to semba loibirabra. Ibungo nangi hidak to di ine na mamangdaso mayam ama haikrabani. Ine mado semba ngamloi haina. Ine aiso kayarak haikrabaduni. Ine na hidak to semdaba yaroi haina. Ine khaktani khunsida hidak semba hairibase. Atai kana so haiba nate. Aiso ine na haibadu da haijabani. Aigi anaba si phanaba haidana. Ada ine na asuk yamna napan kaduna ngamloi haibiriba sibu kariginone. Hai mukhai nangi hidak to ine semba ngamroi. Phana aina hairabasu madugi asawa maram ama leine. Hera ine na semba ngamdaba hidak ko ngasi phawbada yaukhiba ai thengarakti. Ine gi sidi thawaina tawba mansilakli. Phare adudi ine na igi hidak to semba ngamloi hairabanina ine gi isunu pile hawasi aina hawjima pukhiba tare. Aigi nupi oina yumda thamba tare. Maduda kanana aibu kaidawba ngamgani. Leihaudu mukhaigi aroiba wahai aduda sauna mukhaigi mamai aduda khupangna haijindana thajinki. Mukhai leihauna adumna tarakpa adudadi leihaugi makhutu tap launa paiduna chingnaba hotni. Adubu mukhaido ngasaidagi makhoigi mataubu tumina yenglamba thoyenbana sauna mukhaigi thabak mapa ado chapchana makhongduna kaukthorkhiba aduda mukhai thoyenbana adumna tarakpa aduda masado ngakpa ngamda laimaida longna hekta haidaki. Abokna hidak semba ngamloi hairaga leihaubu namduna masana yada nupigi jatbu karisu leitana khalaga hekpuba yabro. Abokna nangi hidak to semba ngamloi hairibagi maramdo karigino karagino haibadi hangde. Abokna hojikta wari sabada achaubu maram ama lei haikhibado nakhoi nanada tadabro. Amuka khongpaksna kauktharo haibro. Mukhaido ngasi thoyenbagi matawa aduda masadu sauningbana loiri. Adubu mahak thoyenbagi masa adu uba aduda tumina leisingkhri. Thoyenba wahai singdo hairaba matungda amuk memsada onsinduna mahakna mukhaigi hidak ado semba ngamloi hairibagi maram ado amuk hanglakli. Memsasu thoyenbana tablapa khonjalda nuksina hanglakpa aduda maram singdo haiba haurakli. Ibungo aikhoigi khonsidagi yamna lapa fattaba saroi ngaroi ngaktana khundaduna leibak amale. Leibak aduda achauba pat amasule. Pat ado fattaba saroi ngaroi mayamgi ningthau adugini. Ningthau aduna pat adubu tamthiba mahaki manai saroi ngaroi mayam amabu sena handuna thami matam chupada. Hairiba pat asigi mayaida machu taragani thoina leitengba achauba lei ama hawi. Lei adugi leina singdudagi machet khajik lauduna mahaki hidak adu sembada hakkodabani. Maram asinani aina ngamloi hairibase. Leibak adu tamna chatpadasu ngamkhai leitana chawraba turel ani lalaga chatkadawribani. Turel singdusu asamba nate. Ahanba turel adugi manungdana akiba sahing chaba achauba nga mayam ama leiramgadawribani. Madu hek kumlubada adum kumliba mido khudakta pakhoi mayam aduna chabada sigadawribani. Aduga ani suba turel aduna mangak yaudaba makok yaudaba makhut yaudaba saroi ngaroi kaya amana ngaiduna iroiraga sanaduna leiramgadawribani. Ngasai makhai saurama mukhaido memsagi wahai singdu tarubada masado asauba akiba tujungbado loina onthoragli. Mukhai kamla kadu thak niktuna leiramli. Mahaki mataudo leihaudi nokningman khiduna wawa nokthoragli aduga asumna haifai karimna hairakli. Ta mukhai hairiba leisibo ta mukhai bu hekta chatpa ngamgadro. Karigamba leise ta mukhai ni hekpa ngamba thoklaba ai isana yana ta mukhai gi yumda ikhongna thongna hekta lakjage. Ta mukhai gi nupi oina. Asi haiduna leihaudo amukaso machindo khumduna nokli. Adubu mukhai somda san ateba tebagumna te thakri. Mahak memsana hairakliba wahai singda tabada kibana masapumba cheng khaibagumna
ꯊꯛ ꯊꯛ ꯅꯤꯛꯂꯤ ꯊꯣꯏꯍꯦꯟꯕꯗꯨ ꯉꯁꯥꯏꯗꯒꯤ ꯇꯨꯃꯤꯟꯅ ꯇꯥꯔꯝꯕꯗꯒꯤ ꯑꯁꯨꯝꯅ ꯈꯪꯍꯧꯗꯅ ꯍꯥꯏꯔꯛꯂꯤ ꯑꯩ ꯆꯠꯀꯦ ꯑꯩꯅ ꯆꯠꯇꯨꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯂꯨꯒꯅꯤ ꯑꯗꯨꯒ ꯃꯨꯈꯥꯏꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯍꯦ ꯅꯨꯄꯥ ꯃꯨꯈꯥꯏ ꯍꯥꯏꯕ꯭ꯔꯥ ꯀꯔꯤꯕ ꯅꯪꯒꯤ ꯃꯤꯡꯗꯣ ꯑꯩꯅ ꯃꯐꯝꯗꯨꯗ ꯆꯠꯇꯨꯅ ꯅꯪꯒꯤ ꯍꯤꯗꯥꯛ ꯁꯦꯝꯕꯗ ꯆꯪꯒꯗꯕ ꯂꯩꯗꯣ ꯍꯦꯛꯂꯛꯂꯕ ꯃꯇꯨꯡ ꯅꯪ ꯑꯃꯨꯛ ꯍꯟꯅ ꯑꯕꯣꯛ ꯑꯃꯗꯤ ꯂꯩꯍꯥꯎꯒꯤ ꯃꯐꯝꯗ ꯌꯦꯠꯄ ꯌꯥꯔꯣꯏ ꯅꯁꯛ ꯑꯊꯤꯕꯗꯨ ꯐꯥꯎꯕ ꯎꯠꯄ ꯌꯥꯔꯣꯏ ꯃꯨꯈꯥꯏꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯗꯨꯗ ꯑꯁꯨꯝꯅ ꯈꯨꯝꯂꯛꯂꯝꯃꯤ ꯍꯣꯏ ꯑꯩꯒꯤ ꯑꯅꯥꯕꯁꯤꯒꯤꯗꯃꯛ ꯂꯩ ꯑꯗꯨ ꯍꯦꯛꯄ ꯆꯠꯄꯤꯔꯨꯒꯅꯤ ꯍꯥꯏꯔꯕꯗꯤ ꯑꯩ ꯅꯪꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯒꯅꯤ ꯑꯗꯨꯒ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯣ ꯄꯥꯡꯊꯣꯛꯄ ꯉꯝꯗꯕ ꯊꯣꯛꯂꯕꯗꯤ ꯑꯩꯅ ꯂꯩꯍꯥꯎꯕꯨ ꯄꯨꯗꯨꯅ ꯑꯩꯒꯤ ꯌꯨꯝꯗ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅ ꯊꯝꯒꯅꯤ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯃꯨꯈꯥꯏꯗꯣ ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯕ ꯃꯤꯑꯣꯏꯁꯤꯡꯗꯨꯒ ꯄꯨꯟꯅ ꯆꯠꯈ꯭ꯔꯤ ꯃꯨꯈꯥꯏꯅ ꯆꯠꯈ꯭ꯔꯕꯗ ꯃꯦꯝꯆꯥꯗꯣ ꯊꯣꯏꯍꯦꯟꯕꯒꯤ ꯈꯟꯕꯗ ꯋꯥꯈꯜ ꯋꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯏꯁꯨꯕꯨ ꯀꯔꯝꯅ ꯑꯕꯣꯛ ꯋꯥꯈꯜ ꯋꯥꯕꯤꯒꯅꯨ ꯅꯁꯨ ꯎꯄꯥꯏ ꯑꯃ ꯊꯤꯗꯨꯅ ꯉꯝꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯩꯍꯥꯎꯒꯤ ꯄꯨꯟꯁꯤꯕꯨꯁꯨ ꯅꯁꯨꯅ ꯑꯋꯥꯕ ꯇꯥꯈꯤꯒꯗꯕꯗꯒꯤ ꯀꯟꯒꯅꯤ ꯃꯦꯝꯆꯥ ꯊꯣꯏꯍꯦꯟꯕꯒꯤ ꯋꯥꯍꯩ ꯑꯗꯨꯗ ꯄꯨꯡꯄꯦꯟ ꯄꯦꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ ꯃꯦꯝꯆꯥ ꯅꯨꯡꯁꯤꯅ ꯊꯣꯏꯍꯦꯟꯕꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯕ ꯃꯇꯨꯡꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯊꯣꯛꯂꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯗ ꯑꯃꯨꯕ ꯃꯆꯨꯒꯤ ꯅꯨꯡ ꯈꯔ ꯄꯤꯔꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕꯁꯨ ꯅꯨꯡ ꯑꯗꯨꯕꯨ ꯂꯧꯁꯤꯜꯂꯤ ꯊꯣꯏꯍꯦꯟꯕꯅ ꯅꯨꯡꯗꯨ ꯍꯦꯛ ꯂꯧꯈꯤꯕꯒ ꯃꯦꯝꯆꯥꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯅꯨꯡ ꯑꯗꯣ ꯑꯆꯝꯕ ꯅꯨꯡ ꯅꯠꯇꯦ ꯃꯇꯤꯛ ꯃꯌꯥꯏ ꯌꯥꯝꯅ ꯀꯟꯕ ꯅꯨꯡ ꯑꯃꯅꯤ ꯅꯪꯅ ꯆꯠꯀꯗꯧꯔꯤꯕ ꯂꯝꯕꯤ ꯑꯗꯨꯗ ꯃꯇꯦꯡ ꯌꯥꯝꯅ ꯄꯥꯡꯂꯛꯀꯅꯤ ꯅꯪꯅ ꯅꯨꯡ ꯑꯁꯤꯕꯨ ꯄꯣꯠ ꯑꯃꯗ ꯍꯦꯛꯇ ꯊꯝꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯗꯣ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯈꯤꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯗꯣ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠꯀꯤꯗꯃꯛꯅꯤ ꯍꯥꯏꯅ ꯌꯨꯝ ꯑꯗꯨꯕꯨ ꯊꯥꯗꯣꯛꯂꯝꯃꯤ ꯑꯗꯨꯕꯨ ꯊꯣꯏꯍꯦꯟꯕ ꯃꯍꯥꯛꯅ ꯆꯠꯀꯗꯕ ꯈꯣꯡꯆꯠ ꯑꯗꯨ ꯆꯠꯇ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯀꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯥꯟꯅ ꯆꯪꯂꯛꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜ ꯑꯃꯗꯤ ꯏꯕꯣꯆꯧ ꯃꯈꯣꯏ ꯑꯅꯤꯗꯣ ꯃꯇꯝ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯃꯆꯥꯕꯨ ꯑꯃꯨꯛ ꯍꯟꯅ ꯎꯖꯕ ꯐꯪꯕ ꯑꯗꯨꯗꯗꯤ ꯌꯥꯝꯅ ꯍꯔꯥꯎꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕꯁꯨ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯒꯤ ꯇꯥꯗꯦ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ ꯊꯣꯏꯍꯦꯟꯕ ꯃꯃꯥ ꯃꯄꯥ ꯑꯅꯤꯕꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡ ꯑꯃꯠꯇ ꯆꯤꯊꯗꯅ ꯇꯝꯂꯝꯃꯤ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯁꯨ ꯃꯆꯥꯒꯤ ꯋꯥꯔꯤꯁꯤꯡꯗꯨ ꯇꯥꯔꯕ ꯃꯇꯨꯡꯗ ꯃꯆꯥꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯅꯨꯡ ꯃꯆꯥ ꯈꯔ ꯄꯤꯔꯛꯂꯝꯃꯤ ꯑꯗꯨꯒ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯅꯨꯡ ꯑꯁꯦ ꯅꯪꯅ ꯆꯠꯄꯗ ꯂꯣꯏꯅꯈꯣ ꯅꯨꯡꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃꯗ ꯍꯦꯛꯇ ꯊꯝꯕ ꯃꯇꯝꯗ ꯄꯣꯠꯁꯛ ꯑꯗꯣ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯆꯥꯎꯔꯕ ꯁꯥꯃꯨ ꯇꯔꯥꯒꯨꯝꯅ ꯑꯄꯤꯛꯄ ꯄꯣꯠꯁꯛ ꯑꯣꯏꯔꯕꯁꯨ ꯆꯥꯎꯔꯛꯀꯅꯤ ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯃꯃꯥꯅ ꯄꯤꯔꯛꯄ ꯑꯃꯗꯤ ꯃꯦꯝꯆꯥꯅ ꯄꯤꯔꯛꯄ ꯅꯨꯡ ꯃꯈꯜ ꯑꯅꯤ ꯑꯗꯨꯕꯨ ꯄꯨꯗꯨꯅ ꯃꯍꯥꯛꯅ ꯆꯠꯀꯗꯧꯔꯤꯕ ꯈꯣꯡꯆꯠ ꯑꯗꯨꯕꯨ ꯆꯠꯄ ꯍꯧꯔꯛꯂꯝꯃꯤ ꯃꯍꯥꯛ ꯑꯁꯨꯝ ꯂꯥꯛꯄꯗ ꯂꯝꯕꯤꯗ ꯆꯥꯎꯔꯕ ꯏꯄꯥꯛ ꯑꯃ ꯆꯤꯡꯖꯥꯎ ꯃꯁꯤꯡ ꯈꯪꯗꯅ ꯊꯦꯡꯅꯔꯝꯃꯤ ꯊꯣꯏꯍꯦꯟꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯗꯨ ꯌꯧꯔꯛꯂꯝꯃꯤ ꯃꯦꯝꯆꯥꯅ ꯍꯥꯏꯈꯤꯕ ꯁꯍꯤꯡ ꯆꯥꯕ ꯑꯆꯧꯕ ꯉꯥ ꯃꯌꯥꯝ ꯑꯃ ꯂꯩꯕ ꯇꯨꯔꯦꯜ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯉꯥꯁꯤꯡꯗꯣ ꯊꯣꯏꯍꯦꯟꯕꯅ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯄꯗꯨ ꯎꯕꯗ ꯃꯈꯣꯏꯁꯤꯡꯗꯣ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯃꯌꯥꯁꯤꯡꯗꯣ ꯂꯥꯎꯅ ꯂꯥꯎꯅ ꯀꯥꯊꯣꯛꯅꯗꯨꯅ ꯊꯣꯏꯍꯦꯟꯕꯕꯨ ꯆꯥꯒꯗꯕꯒꯤ ꯉꯥꯏꯔꯤ ꯊꯣꯏꯍꯦꯟꯕ ꯉꯥꯏꯍꯥꯛ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯂꯦꯞꯇꯨꯅ ꯋꯥꯈꯜ ꯇꯧꯏ ꯃꯍꯥꯛ ꯑꯁꯨꯝ ꯋꯥꯈꯜ ꯇꯧꯕꯗ ꯉꯁꯥꯏ ꯃꯦꯝꯆꯥꯅ ꯄꯤꯔꯛꯈꯤꯕ ꯅꯨꯡ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ ꯊꯣꯏꯍꯦꯟꯕ ꯃꯦꯝꯆꯥꯅ ꯄꯤꯔꯛꯄ ꯑꯃꯨꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨ ꯑꯃ ꯂꯧꯊꯣꯛꯏ ꯑꯗꯨꯒ ꯇꯨꯔꯦꯜ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯂꯪꯊꯈꯤ ꯇꯨꯔꯦꯜ ꯑꯗꯨ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯈꯨꯗꯛ ꯑꯗꯨꯗ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯈ꯭ꯔꯦ ꯊꯣꯏꯍꯦꯟꯕ ꯇꯨꯔꯦꯜꯗꯨꯕꯨ ꯌꯦꯡꯂꯒ ꯅꯣꯛꯐꯦꯠ ꯇꯧꯅ ꯇꯨꯔꯦꯜ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯅ ꯀꯥꯟꯊꯣꯔꯛꯇꯨꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯑꯃꯨꯛ ꯆꯠꯄ ꯍꯧꯏ ꯃꯍꯥꯛ ꯑꯁꯨꯝ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯄ ꯍꯧꯕꯗ ꯑꯅꯤꯁꯨꯕ ꯇꯨꯔꯦꯜ ꯑꯗꯨ ꯑꯃꯨꯛ ꯊꯦꯡꯅꯔꯤ ꯊꯣꯏꯍꯦꯟꯕ ꯍꯟꯗꯛꯁꯨ ꯃꯍꯥꯛꯅ ꯑꯍꯥꯟꯕ ꯇꯨꯔꯦꯜꯗ ꯇꯧꯈꯤꯕ ꯑꯗꯨꯒꯨꯝꯅ ꯇꯧꯗꯨꯅ ꯌꯥꯝꯅ ꯂꯥꯏꯅ ꯇꯨꯔꯦꯜ ꯑꯗꯨꯕꯨ ꯂꯥꯟꯊꯣꯛꯇꯨꯅ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯆꯪꯂꯛꯂꯤ ꯃꯍꯥꯛꯅ ꯁꯨꯝ ꯆꯪꯂꯛꯄꯅ ꯄꯥꯠ ꯑꯗꯨꯁꯨ ꯌꯧꯔꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯄꯥꯠ ꯑꯗꯨ ꯌꯧꯕꯗꯗꯤ ꯐꯠꯇꯕ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯅꯤꯡꯊꯧ ꯑꯗꯨ ꯌꯥꯝꯅ ꯁꯥꯎꯅ ꯑꯀꯤꯕ ꯈꯣꯟꯖꯦꯜꯗ ꯉꯪꯗꯨꯅ ꯃꯍꯥꯛꯀꯤ ꯃꯅꯥꯏ ꯀꯌꯥ ꯑꯃꯒ ꯂꯥꯛꯂꯝꯃꯤ ꯑꯗꯨꯒ ꯁꯥꯎꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯝꯃꯤ ꯍꯦ ꯅꯨꯄꯥ ꯅꯪ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯁꯤꯕꯨ ꯎꯁꯤꯠꯇ꯭ꯔꯤꯕ ꯍꯥꯏꯕꯗꯨꯔ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯇꯨꯔꯦꯜ ꯑꯅꯤ ꯑꯗꯨꯕꯨ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯍꯜꯂꯝꯂꯒ ꯊꯝꯂꯤꯕ ꯑꯗꯨ ꯅꯪ ꯑꯩꯈꯣꯏ ꯁꯥꯔꯣꯏꯁꯤꯡ ꯑꯁꯤ ꯀꯔꯤ ꯑꯃꯠꯇ ꯑꯀꯤꯕ ꯄꯣꯛꯇꯕ꯭ꯔꯥ ꯊꯣꯏꯍꯦꯟꯕꯗꯣ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯗꯨꯅ ꯁꯥꯔꯣꯏꯒꯤ ꯅꯤꯡꯊꯧ ꯑꯗꯨꯗ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤ ꯁꯥꯔꯣꯏ ꯉꯥꯔꯣꯏꯒꯤ ꯅꯤꯡꯊꯧ ꯑꯩ ꯑꯁꯤ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯃꯥꯟꯕ꯭ꯔꯣ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯑꯣꯏꯔꯕꯗꯤ
ꯅꯪꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯇꯨꯔꯦꯜ ꯑꯅꯤꯗꯣ ꯀꯔꯝꯅ ꯌꯥꯝꯅ ꯂꯥꯏꯅ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯍꯜꯂꯝꯒꯅꯤ? ꯑꯩ ꯑꯁꯦ ꯑꯆꯝꯕ ꯇꯥꯏꯕꯪ ꯃꯤ ꯅꯠꯇꯦꯀꯣ. ꯅꯈꯣꯏꯕꯨꯁꯨ ꯃꯤꯀꯨꯞ ꯑꯃꯗ ꯑꯩꯅ ꯃꯥꯡꯍꯟꯕ ꯉꯝꯃꯤ. ꯑꯗꯨꯕꯨ ꯅꯈꯣꯏꯒꯤ ꯅꯇꯧꯁꯤ ꯎꯔꯒ ꯅꯨꯡꯉꯥꯏꯇ꯭ꯔꯦ. ꯑꯗꯨꯃꯛꯇꯤ ꯑꯩ ꯇꯧꯕꯤꯔꯔꯣꯏ. ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯣ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯍꯩꯁꯤꯡꯗꯨꯗ ꯊꯥꯖꯔꯗꯨꯅ ꯃꯈꯣꯏꯁꯤꯡꯗ ꯊꯣꯏꯍꯦꯟꯕꯗ ꯌꯥꯝꯅ ꯀꯤꯅ ꯌꯦꯡꯅꯔꯛꯂꯝꯃꯤ. ꯊꯣꯏꯍꯦꯟꯕꯁꯨ ꯃꯈꯣꯏꯒꯤ ꯃꯇꯧ ꯑꯗꯨ ꯈꯪꯂꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯖꯤꯜꯂꯛꯂꯤ. ꯅꯈꯣꯏꯒꯤꯁꯦ ꯑꯩꯕꯨ ꯀꯤꯔꯤꯕ ꯀꯥꯏꯗꯨꯔꯣ ꯍꯥ? ꯀꯤꯒꯅꯨꯅꯦ. ꯑꯩ ꯅꯈꯣꯏꯗ ꯀꯩꯁꯨ ꯇꯧꯔꯣꯏꯅꯦ. ꯆꯠꯂꯣ, ꯄꯥꯠꯁꯤꯒꯤ ꯃꯌꯥꯏꯗ ꯍꯧꯕ ꯃꯆꯨ ꯇꯔꯦꯠꯀꯤ ꯂꯩ ꯑꯗꯣ ꯍꯦꯛꯇꯨꯅ ꯑꯩꯉꯣꯟꯗ ꯄꯤꯌꯨ. ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩ ꯅꯈꯣꯏꯕꯨ ꯀꯔꯤꯁꯨ ꯇꯧꯕꯤꯔꯣꯏ. ꯑꯗꯨꯒ ꯅꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯕꯨ ꯉꯥꯛꯂꯤꯕ ꯇꯨꯔꯦꯜ ꯑꯗꯨꯕꯨꯁꯨ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯑꯩꯅ ꯍꯟꯈꯤꯕꯗ ꯑꯃꯨꯛ ꯍꯟꯖꯤꯟꯕꯤꯔꯝꯒꯦ. ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯣ ꯊꯣꯏꯍꯦꯟꯕꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯡꯗꯨ ꯊꯥꯖꯔꯗꯨꯅ ꯄꯥꯠ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯍꯧꯕ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯂꯒ ꯄꯤꯔꯝꯃꯤ. ꯂꯩ ꯑꯗꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏ 100ꯃꯨꯛꯅ ꯊꯥꯡꯗꯨꯅ ꯄꯨꯔꯛꯇꯨꯅ ꯊꯣꯏꯍꯦꯟꯕꯒꯤ ꯃꯥꯡꯗ ꯊꯝꯃꯤ. ꯊꯣꯏꯍꯦꯟꯕ ꯂꯩ ꯑꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯑꯁꯨꯝꯅ ꯍꯥꯏꯗꯣꯛꯈꯤ. ꯃꯁꯤꯗꯤ ꯈꯨꯆꯥꯎ ꯆꯥꯗꯅ ꯊꯤꯅ ꯆꯥꯎꯏꯅꯦ. ꯊꯣꯏꯍꯦꯟꯕ ꯑꯃꯨꯛꯁꯨ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ ꯌꯥꯔꯦ ꯌꯥꯔꯦ ꯑꯗꯨ ꯊꯝꯃꯨ. ꯑꯁꯤ ꯍꯥꯏꯗꯨꯅ ꯊꯣꯏꯍꯦꯟꯕ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃꯨꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨ ꯊꯝꯂꯝꯃꯤ. ꯂꯩ ꯑꯗꯨ ꯅꯨꯡ ꯑꯗꯨꯅ ꯊꯝꯕꯗ ꯀꯛꯆꯦꯡꯒꯨꯝꯅ ꯄꯤꯛꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯕ ꯂꯩ ꯑꯗꯨꯕꯨ ꯃꯈꯨꯠꯇ ꯇꯞꯅ ꯄꯥꯏꯈꯠꯂꯤ. ꯑꯗꯨꯒ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯗ ꯑꯃꯨꯛꯇꯪ ꯌꯦꯡꯂꯝꯗꯨꯅ ꯌꯨꯝ ꯃꯥꯏꯀꯩꯗ ꯆꯠꯄ ꯍꯧꯏ. ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯗꯨꯗꯤ ꯊꯣꯏꯍꯦꯟꯕꯒꯤ ꯃꯇꯧ ꯑꯗꯨꯗ ꯉꯛꯅ ꯀꯔꯤꯁꯨ ꯍꯥꯏꯗ ꯌꯦꯡꯅꯍꯧꯔꯤ. ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕ ꯑꯃꯨꯛ ꯍꯟꯅ ꯃꯍꯥꯛꯀꯤ ꯈꯣꯡꯆꯠ ꯑꯗꯨ ꯃꯥꯏ ꯄꯥꯛꯅ ꯍꯜꯂꯛꯂꯤ. ꯃꯍꯥꯛꯅ ꯍꯜꯂꯛꯄꯗ ꯁꯥꯔꯣꯏ ꯉꯥꯔꯣꯏꯁꯤꯡꯒꯤ ꯂꯩꯕꯥꯛ ꯑꯗꯨꯕꯨ ꯉꯥꯛꯄ ꯇꯨꯔꯦꯜ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯃꯃꯥ ꯑꯃꯥꯏꯕꯤ ꯊꯝꯕꯥꯜꯅ ꯄꯤꯔꯛꯈꯤꯕ ꯑꯉꯧꯕ ꯃꯆꯨꯒꯤ ꯅꯨꯡ ꯑꯗꯨ ꯊꯥꯗꯗꯨꯅ ꯍꯥꯟꯅꯒꯨꯝꯅ ꯇꯧꯍꯜꯂꯝꯃꯤ. ꯊꯣꯏꯍꯦꯟꯕ ꯑꯁꯨꯝ ꯂꯥꯛꯄꯅ ꯂꯩꯍꯥꯎꯒꯤ ꯃꯌꯨꯝ ꯌꯧꯔꯦ. ꯃꯍꯥꯛꯅ ꯂꯩꯍꯥꯎ ꯍꯣꯏꯗ ꯌꯧꯕꯗ ꯃꯨꯈꯥꯏꯁꯨ ꯃꯐꯝꯗꯨꯗ ꯃꯍꯥꯛꯄꯨ ꯂꯥꯛꯄ ꯈꯧꯔꯥꯡꯅ ꯉꯥꯏꯗꯨꯅ ꯂꯩꯔꯝꯂꯤ. ꯂꯩꯍꯥꯎ ꯊꯣꯏꯍꯦꯟꯕꯅ ꯆꯪꯂꯛꯂꯤꯕꯗꯨ ꯎꯕꯗ ꯍꯔꯥꯎꯅ ꯆꯦꯟꯊꯣꯔꯛꯇꯨꯅ ꯑꯁꯨꯝꯅ ꯀꯧꯔꯛꯂꯤ. ꯏꯕꯨꯡ. ꯊꯣꯏꯍꯦꯟꯕ ꯂꯩꯍꯥꯎ ꯎꯕꯗ ꯃꯣꯃꯣꯟ ꯇꯧꯖꯩ. ꯊꯣꯏꯍꯦꯟꯕ ꯆꯪꯁꯤꯟꯗꯨꯅ ꯃꯦꯝꯆꯥꯕꯨ ꯃꯈꯣꯡ ꯁꯣꯛꯇꯨꯅ ꯈꯣꯏꯔꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛꯅ ꯄꯨꯔꯛꯈꯤꯕ ꯂꯩ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯤ. ꯊꯣꯏꯍꯦꯟꯕ ꯂꯩ ꯑꯗꯨ ꯃꯈꯥꯗ ꯇꯞꯅ ꯊꯝꯃꯤ. ꯑꯗꯨꯒ ꯑꯃꯨꯛ ꯂꯩ ꯑꯗꯨꯒꯤ ꯃꯊꯛꯇ ꯃꯃꯥꯅ ꯄꯤꯔꯛꯈꯤꯕ ꯑꯉꯧꯕ ꯅꯨꯡ ꯑꯗꯨ ꯑꯃꯨꯛ ꯊꯝꯃꯤ. ꯂꯩ ꯑꯗꯨ ꯊꯣꯏꯍꯦꯟꯕꯅ ꯑꯗꯨꯅ ꯇꯧꯕ ꯑꯗꯨꯗꯗꯤ ꯍꯥꯟꯅꯒꯤ ꯑꯁꯦꯡꯕ ꯁꯛꯇꯝꯗ ꯐꯠ ꯂꯥꯎꯅ ꯑꯣꯜꯂꯛꯂꯤ. ꯃꯨꯈꯥꯏꯗꯨ ꯃꯇꯧꯗꯨꯗ ꯃꯌꯥꯗꯨ ꯂꯥꯎꯅ ꯀꯥꯊꯣꯛꯇꯨꯅ ꯌꯦꯡꯂꯤ. ꯑꯁꯨꯝꯅ ꯊꯣꯏꯍꯦꯟꯕꯅ ꯂꯩ ꯑꯗꯨꯕꯨ ꯍꯦꯛꯂꯨꯗꯨꯅ ꯃꯨꯈꯥꯏꯒꯤ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯃꯦꯝꯆꯥꯗ ꯁꯦꯝꯍꯜꯂꯝꯃꯤ. ꯃꯨꯈꯥꯏꯁꯨ ꯃꯍꯥꯛꯀꯤ ꯑꯅꯥꯕ ꯑꯗꯨ ꯐꯔꯕꯗ ꯍꯔꯥꯎꯅ ꯆꯠꯈ꯭ꯔꯦ. ꯊꯣꯏꯍꯦꯟꯕꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥ ꯑꯣꯏꯕ ꯑꯅꯤꯒꯤ ꯃꯅꯥꯛꯇ ꯍꯟꯈ꯭ꯔꯦ. ꯆꯍꯤ ꯑꯃꯒꯤ ꯃꯇꯨꯡꯅꯤ ꯊꯣꯏꯍꯦꯟꯕ ꯑꯃꯗꯤ ꯂꯩꯍꯥꯎꯗꯣ ꯂꯨꯍꯣꯡꯗꯨꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ.